Chief Minister Yumnam Khemchand Singh na Kangpokpi district ki Loibol Khullen village Ngashi AYUK MEECHAM HATKHIBABU AKANBA MAWONGDA YANINGDABA PHONGDORAKLI Chief Minister ki secretary ki thadorokpa cherol amada Chief Minister na khulai paidaba MEECHAM Singh bu tamthina hatpagi thong chathariba Singh lengakna lemna tokloi Chief Minister na State Police amadi Central Security Agency da chenaba Singh fanaba khangankre amadi mafam aduda security ki fibam hingatnaba amadi awaba taraba imung singda tengbangnaba mari leinaba singda authority singda khangankre hairi लोनना थौबाल CDO की मरी शुबा IRB दा अटैच तौबा हविलदार KH सुरेश सिंह बो हौकिबा तांग अहुमदा लैखिदबो यानिंगदबा फोंदोकपगा लोनना KH सुरेश की मिशी की मतंगदा चप चाबा एक्शन लखतकनी अमदी इमुंग की मियोय सिंगना नंगहौरिबा अवाबदा सरुक यारी हाइना चेरोल असिना मखा तारी